खुरुमजरी हन्ना अꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯍꯥꯡꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨ ꯑꯍꯥꯟꯕ ꯆꯦꯅꯦꯜ ꯍꯥꯡꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯆꯤꯀꯟ ꯊꯣꯡꯕ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯕꯗ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯆꯥꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯑꯃꯨꯛ ꯈꯨꯠꯂꯥꯝꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅ ꯈꯨꯠꯂꯥꯝꯃꯤꯀꯣ ꯑꯍꯥꯟꯕꯗꯤ ꯆꯝꯐꯨꯠꯅ ꯍꯥꯟꯅ ꯆꯥꯒꯦ ꯏꯆꯥꯅꯨꯄꯥꯒ ꯆꯥꯃꯤꯟꯅꯒꯦ ꯂꯦग ꯄꯤꯁ 하왜? 여기도 아닐까? 살락 진짜 ꯑꯩꯒꯤ ꯌꯦꯟ ꯊꯣꯡꯕꯗ ꯑꯂꯨ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯅꯣꯏꯁꯤꯜꯂꯒ ꯆꯥꯛꯁꯦ ꯍꯥꯎꯋꯦꯅ ꯑꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯦꯟꯁꯤ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯀꯪꯅ ꯉꯧꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯥꯁꯦ ꯌꯦꯟ ꯃꯅꯨꯡꯁꯥ ꯀꯂꯦꯖꯥ ꯁꯨꯃꯥꯏꯅ ꯉꯧꯕꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯁꯦ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯃꯔꯛ ꯃꯔꯛꯇ ꯃꯨꯛꯕꯥꯡꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯄꯨꯔꯥꯅ ꯃꯨꯛꯕꯥꯡꯃꯛꯇꯤ ꯕ꯭ꯂꯣꯛꯃꯛꯇꯤ ꯅꯠꯇꯦ ꯑꯩꯁꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯀꯟꯇꯦꯟ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯁꯦꯝꯃꯒ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ
ꯇꯥꯛꯄ ꯂꯣꯏꯒꯤ ꯈꯪꯍꯧꯗꯦ ꯌꯦꯟꯁꯤꯗꯤ ꯊꯝꯃꯤꯕ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯩ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯗꯤ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝꯁꯤ ꯆꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯅ ꯆꯥꯏꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯏꯆꯥꯅꯨꯄꯥꯗꯤ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯆꯥꯔꯦ ꯏꯁꯤꯡ ꯑꯝꯇ ꯊꯛꯀꯦ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯑꯗꯨꯝ ꯂꯩꯔꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯥꯖꯔꯛꯀꯦ ꯐꯪꯉꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯀꯦ ꯆꯥꯕ ꯌꯥꯝ ꯇꯞꯄꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥ ꯇꯞꯄꯦꯁꯤꯅ ꯑꯩꯁꯨ ꯇꯞꯄꯦ ꯑꯗꯨꯒ ꯗꯗꯥꯗꯤ ꯌꯥꯝ ꯊꯨꯏꯑꯦ ꯑꯩ ꯅꯨꯄꯥꯅꯤ ꯑꯗꯣ ꯀꯂꯦꯖꯥ ꯃꯦꯠꯄꯁꯤꯁꯨ ꯂꯦꯝꯃꯦ ꯃꯣꯔꯣꯛ ꯀꯥ ꯍꯦꯟꯅ ꯆꯥꯗꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯆꯥꯔꯒ ꯇꯣꯛꯑꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯇꯁꯨ ꯏꯕꯤꯔꯝꯃꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯁꯦꯝꯗꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ